Impal today bo miyang tabiri ba punamak po taram na oksa bagalo na kunum jari. Impal today na ngasi dagi hong nasandok sari ba Children Talent Show sida haibadi lamdam sida leri ba tongan ba ngang sing amadi mairoi singna makoi gi haija singjaba talent makoi gi hanadi basagi yaujara ba singbo utokpagi mafam mama phambak ama leitaba madu Impal today na phambak to pijaba madi thamjaboina ngasi dagi sandok sari ba Children Talent Show sida ngasi aikhoina puduna laksariba amadi aikhogi studio da lengsinduna leiriba se mamangda Impal today na ana puthokraba imagi sangai nungsida haiba sereng ama miyamna ukraba takraba amadi Manipur gi mapal da leiba Manipuri sing yauna sereng dubo aduki matik yengnakhiba miyamna kamel kayama lakhiba haiba sereng adu thikiba isan cha batare Kaisam Leona Sanu je kogi studio da lengsanduna leiri Leona Sanu dagi mahaki haijaba mahaki hana thigraba sereng du nataba topa sereng kogi studio sa thibiram gani amadi miyam da mahaki haijaba sing chara ulam gani dubo koi miyam da uttingai da mahaki maming amadi leifam miyam da khangnaragasu aina hairagasu koi masadagi mahaki ming leifam amutang miyamna khaminasi Leona chagi leifam ima babagi ming duga school la class miyamda nang tamse han bamukta da Impal today studio bu kai khunna buchari amasung mideng tabiri ba khai kuna mapusu kai khunna buchari ai gi leifamna kairem bikhop awang lekai ai gi ming Kaisam Leona Chanu Aibu popi ba ipagi mamingna Kaisam Manawsing duga aibu popi ba imagi mamingna Kaisam Wongbi Ningthaujam Ningol Sapana Devi ai Progressive English School Lamdinda class 9 da tamjari Leona si kadai dagi no class kya tammi kari school da tammi haiba miyamna loina khangnare amdi hana su khangnagre ado hujik Leona class 9 roll kya no ai roll number 50 ga ai Mamangi thagi exam do exam ngamdabana maram waraga exam ko thajahudre duduna roll number 50 ai roll number 1 2 3 10 kamai tangamdri no tang do ai honari bedagi min hen honari bagi ai tawa ngam thotro hen haise yam nungai re do mayamna Leona gi sereng mayam ugra tagasu ujik studio da changaga thiboji ahan bo oidoine do Leona dagi miyamda koigi sereng hana thigiba sereng hataga chu isana pamjaba isada sereng mayam lei haibu pawsu tare ado isana pamjaba sereng ama ngasigi koigi aina sereng gi lamda yam haija singjari haibagi wafang gi lajade mayam puna makta aina sereng ama dan khudol danjari shoi khiba lan khiba yarabasu kaishu khangjadaba nachani khanjaraga ngakigani aigi sereng gi mamingna lan pamde aikhoi lan thokjari aigi sereng Lan pamde aikoi, lan pamde aikoi. Shanti de sengwet ningli mapam kuding. Lan pamde aikoi, lan pamde aikoi, aikoi shanti pam. Jet liba khong jet shina shakini, marai pa ngak janingwa, mapuruk kan janingwa. Shanti gi khong jangni mang de jet liba, shanti gi khong jangni mang de uriba. Lan pamde aikoi, lan pamde aikoi. Shanti Pami Aikoi Warina Shakini Kanana Mapunu Kanana Shaidang Libano Aremba Ngaktani Aremba Thaklerushi Anobalang Amuk Hana Umnamag Lambi to the Lami Nakibani Loinamag Hamin Nakibini Lambi to the Kanano Hinghogadaba Kanano Shiroidaba Ipa Ipuna Tambiramba Achumbalik Lamdi Kaifade Tugai Fade Achumbadi adumak chumina chatkigani aran bana ngai hak tang thek na khoina chatlurabasu aran badi kaidong nungda panthum yawba ngamlu
Mamay thangda achumbana joy oi tugai phade kai phade kau phade kaunu haram liba sambaldo lan thoknu lan pamde aikhoi lan pamde aikhoi shanti di simgan dingli maphang khuding lan pamde aikhoi lan pamde aikhoi shanti pami aikhoi shanti pami aikhoi ya panang pu amukana kai khunu bajara yamna fasarba lan pamde khoi haina ithonba sereng amam yamda yam fazana virame yam mamang da so yamna fataba sereng masu utre ado Imphal Today na ngasi dagi hongna sandok sariba Children Talent Show sida adongi sasing amadi adongi school gi mahiroi sing hambak sida changchal laktuna adong makoi gi izaba andi makoi ga masagi yaujara talent sing putna bagi dong cha so lobby go aduga ngasi dagi sandok sariba program asida adomna Poktak kaya pibing balay kaso Imphal Today na atong poktak kidamak thonglang na hamduna thamjari to ngasi akoi studio da lakuna saruk yabiram niba tel akoi sa Leonada Imphal Today gi mic dagi yamna samba yamna pipa don masa makha Imphal Today na don tamsage yamna ngaiba yamna program ama oina na magi matung da so kuna jage aduga Leona se saireng khakta nate jagoi su sai loina mak ayamba adum hai tare ado program si loisan jare adubo program si loisan laba matung da adumak miyang tabiyo mahanga atopa phambak amada sakhiba jagoi pai Imphal Today dagi adumak ubo phangigani miyam punamako Imphal Today na amukka sona kaina na bayatang nijari amukana Imphal Today ko